Manipur Legislative Assembly gi tha sigi kuntragamathoi dagi hauduna pangthokadawriba mifam asida Meitei ST oina bawarep lawbiyo Sena Manipur Pradesh ki Meitei dagi su Parliament mifam da Meitei ST status recommend taunaba takshin gani haina Sena Manipur Pradesh ki President Dr. M Tombi na thamlakle Imphal gi Babu Parada laiba party ki office ta paumishinga unaba amada Tombi na Thasagi tangkun gani thoida Parliament mifam amadi Thasagi kuntragamathoi dagi Assembly mifam hauragane Parliament mifam asida Meitei ST gi list yauhannaba mahaki Meitei dagi yanaba political party singi member singda takshin gane masigi damak mahak masa Delhi da chatlagani issue asi sungshoy shoidana Parliament ta pukhatkani haibagi thajabalai State Assembly gi member pumnamak na Meitei ST status fangnaba warep lawbiyo haina takshilakle Status da thokliba irangi matangda Shiv Sena State President asina lamdam asida santi hanjin hanba miyamna some rifles lauthokpa pamliba relief camp ta laidiba singbo masa masagi mayumda hanjinba yana bahotnaba yauna core issue sing asida politics ki khenaba thamdana thabak tawminaba matam oiri haike Parliament puthongna ba uji akhang hi ka tanare sem sare Parliament na 22 sidigi puthongna ba ai nongnis dai Delhi chalagane aduga Manipur gi na 31 dagi assembly phamba hogdoi che message da akoi scheduled tribe on bagi more am to recommend to biyo moi tara du yaw tu adu da yeng na seba adu da yaraktra ka kai mo yaraktra ka na khoi gi amuk tang di akoi gi mayam se pham nga tok pa hina bi to seba asom da di koilas phajana tha da ba Torba nam kai bi resignation ta tong ne ba akoi si di phuru bo hogulu ya do yaw re ba sigum ba thabak si taw re dong ne ba biwa pham kanam ta te